ꯐꯖꯈ꯭ꯔꯕ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝꯅ ꯋꯥꯈꯜ ꯑꯗꯨꯕꯨ ꯁꯨꯝꯍꯠꯇꯦ꯫ ꯂꯨꯍꯣꯡꯗꯧꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯗ ꯉꯥꯏꯔꯕꯅꯤ꯫ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯨꯠ ꯃꯁꯥ ꯈꯪꯗ ꯃꯁꯥꯅ ꯃꯁꯥꯗ ꯋꯥꯔꯧꯖꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯍꯥꯟꯅꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯒꯤ ꯍꯜꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯋꯥꯔꯧꯔꯤꯕꯗꯨ ꯍꯦꯟꯖꯤꯟꯈ꯭ꯔꯕꯒꯨꯝ ꯋꯥꯈꯜꯗꯨ ꯏꯐꯛ ꯐꯛꯆꯤꯜꯂꯤ꯫ ꯃꯌꯥꯝꯅ ꯂꯨꯍꯣꯡꯕꯒꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯊꯣꯛꯇꯨꯅ ꯐꯝꯃꯤꯟꯅꯔꯨꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜꯗ ꯇꯥꯎꯔꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯃꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯀꯨꯞ ꯑꯃ꯫ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯗ ꯋꯥꯈꯜꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯩ꯫ ꯋꯥꯉꯥꯡꯗ ꯂꯝꯕꯤ ꯑꯗꯨꯛ ꯁꯥꯡꯕꯗꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯪꯂꯥ ꯌꯧꯔꯛꯄꯒ ꯃꯨꯛꯇꯥꯔꯩꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯑꯇꯩ ꯄꯤꯕꯥꯁꯤꯡꯗꯨ ꯁꯒꯣꯜꯁꯪꯗ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯊꯝꯅꯕ ꯆꯠꯈ꯭ꯔꯕꯗ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯨꯛꯇꯥꯔꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯃꯖꯥꯏꯕꯨꯡꯉꯣꯗ ꯆꯤꯊꯗꯨꯅ ꯇꯝꯂꯔꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯁꯥ ꯑꯗꯨ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯀꯨꯞꯁꯤꯟꯈ꯭ꯔꯕꯒꯨꯝ ꯋꯥꯈꯜꯗ ꯐꯥꯎꯔꯔꯦ꯫ ꯃꯨꯛꯇꯥꯔꯩ ꯄꯥꯔꯤꯡ ꯍꯦꯟꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯏ꯫ ꯏꯄꯟ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯕꯅꯤ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯍꯣꯏ, ꯍꯥꯏꯐꯝꯕꯨꯗꯤ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯏꯄꯟꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯈꯟꯗꯨꯅ ꯊꯋꯥꯏꯁꯦ ꯆꯥꯛꯃꯟꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯔꯤꯡ ꯍꯦꯟꯕ ꯋꯥ ꯉꯥꯡꯗ ꯃꯀꯣꯛꯇꯨ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯨꯛꯇꯥꯔꯩ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯊꯃꯣꯏ ꯑꯗꯣ ꯀꯌꯥꯗ ꯆꯥꯎꯔꯤꯕꯅꯣ? ꯃꯤꯒꯤꯗꯃꯛ, ꯃꯄꯥ ꯐꯠꯇꯕꯗꯨꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯠꯊꯣꯛꯄ ꯉꯝꯃꯤ ꯏꯆꯥꯗꯣ꯫ ꯃꯨꯛꯇꯥꯔꯩ ꯃꯃꯤꯠꯇꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯟꯊꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯈꯟꯒꯅꯨ ꯏꯄꯟꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ ꯆꯤꯟꯁꯤ ꯅꯤꯛꯄ ꯃꯈꯩ ꯑꯩ ꯊꯝꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯏꯟꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ, ꯑꯆꯨꯝꯕ ꯉꯥꯡꯕꯗ, ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕꯗ ꯄꯦꯟꯗꯗꯨꯅ ꯆꯩꯔꯥꯛ ꯀꯌꯥ ꯄꯤꯔꯒꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯆꯤꯟ ꯀꯥꯡꯂꯛꯇꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯨꯛꯇꯥꯔꯩꯅ ꯉꯥꯡꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯂꯀꯥ ꯑꯃ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯃꯨꯛꯇꯥꯔꯩꯗꯨ ꯈꯪꯂꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯗ ꯍꯨꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯥꯅ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯒ ꯃꯄꯥꯟꯊꯣꯡꯗ ꯑꯋꯥꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯏꯅꯤꯡꯊꯧꯅ ꯊꯦꯡꯅꯔꯒꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯂꯧꯈ꯭ꯔꯒꯅꯤ꯫ ꯃꯨꯛꯇꯥꯔꯩ ꯄꯔꯤꯡ ꯍꯦꯟꯕꯗ ꯃꯥꯒꯤ ꯍꯨ ꯆꯦꯜꯂꯕ ꯃꯃꯤꯠꯇꯨꯅ ꯍꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝ ꯃꯩꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯞꯂꯝꯕ ꯋꯥꯍꯩꯒꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯁꯣꯟꯊꯔꯕ ꯊꯃꯣꯏ ꯑꯗꯨꯗꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄꯒꯨꯝ ꯐꯥꯎꯔꯔꯦ꯫ ꯃꯤꯠꯂꯨꯗ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯥꯝꯕ ꯅꯪꯗ ꯃꯈꯨꯠ ꯈꯨꯅꯝꯗ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯄꯗ ꯃꯁꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯨꯕ ꯅꯣꯡꯗꯝꯕꯗꯨ ꯃꯖꯥꯏꯕꯨꯡꯉꯣꯅ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯑꯗꯨꯗꯗꯤ ꯅꯣꯡꯗꯝꯕ ꯇꯍꯥ ꯇꯥꯅꯔꯛꯄꯅꯤ꯫ ꯅꯨꯄꯥꯗꯨ ꯑꯇꯤꯌꯥꯕꯨ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯀꯥꯈꯠꯂꯒ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯁꯒꯣꯜ ꯁꯦꯟꯅꯕ ꯄꯥꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯣꯡꯗꯝꯕ ꯄ꯭ꯔꯞ ꯄꯤꯕꯥ ꯈꯔ ꯊꯨꯅ ꯂꯥꯛꯍꯜꯂꯨ ꯍꯥꯏꯗꯅ꯫ ꯄꯔꯤꯡ ꯍꯦꯟꯕ ꯁꯒꯣꯜꯗꯨꯅ ꯍꯟꯈꯩꯒꯨꯝ ꯊꯧꯗꯦ꯫ ꯑꯔꯩꯕ ꯃꯈꯩ ꯊꯥꯔꯗꯨꯅ ꯌꯥꯡꯅ ꯊꯧꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯂꯝꯕꯤ ꯃꯥꯡꯗꯅꯕ ꯍꯥꯏꯗꯅ ꯃꯥꯁꯨ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯈꯣꯡꯀꯥꯞ ꯃꯥꯟꯅꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯇꯨꯡ ꯏꯜꯂꯛꯄꯅꯤ꯫ ꯃꯥꯏꯀꯩ ꯈꯪꯗ ꯁꯨꯝ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯁꯒꯣꯜꯗꯨ ꯈꯨꯃꯟ ꯀꯣꯂꯨꯞꯂꯣꯝꯗ ꯃꯃꯥꯏ ꯀꯛꯁꯤꯟꯈ꯭ꯔꯕꯗ ꯅꯣꯡꯗꯝꯕ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜ ꯑꯗꯨ ꯌꯥꯡꯈꯠꯂꯛꯏ꯫ ꯁꯒꯣꯜꯗꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯆꯤꯡꯗꯨꯅ ꯊꯥꯔꯒ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯌꯥꯡꯅ ꯇꯥꯟꯅꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯒ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯔꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗ ꯅꯣꯡꯗꯝꯕ ꯄꯔꯤꯡ ꯍꯦꯟꯕꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯋꯥꯈꯜꯗꯨ ꯐꯥꯊꯕꯤꯌꯨ, ꯑꯇꯤꯌꯥꯕꯨ ꯈꯥꯝꯕꯤꯌꯨ, ꯋꯥꯈꯜ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ꯫ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯁꯨ ꯌꯧꯔꯛꯇꯦ, ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯄꯥꯏꯔꯛꯇꯦ꯫ ꯇꯞꯊꯕꯤꯌꯨ ꯃꯖꯥꯏꯕꯨꯡꯉꯣ꯫
ꯇꯥꯔꯁꯨ ꯇꯥꯗꯦ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯅꯤ ꯆꯞ ꯆꯥꯅ ꯈꯟꯗꯨꯅ ꯂꯦꯞꯂꯤꯕ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯄꯔꯂꯣꯏꯒꯤ ꯃꯩꯔꯤꯒꯨꯝ ꯆꯥꯛꯂꯕ ꯃꯁꯥ ꯑꯗꯨꯅ ꯐꯥꯊꯕ ꯌꯥꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯁꯨ ꯌꯥꯎꯗ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕꯗ ꯂꯨꯅ ꯊꯣꯛꯂꯔꯣꯏ ꯈꯨꯃꯟ ꯀꯣꯂꯨꯞ ꯂꯥꯟꯁꯤꯟꯅꯕ ꯁꯒꯣꯜ ꯈꯨꯗꯨꯞ 6-7ꯇꯃꯛ ꯉꯥꯏꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗꯗꯤ ꯅꯣꯡꯗꯝꯕ ꯊꯧꯔꯤꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯌꯥꯡꯈꯠꯂꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯄꯥꯏꯔꯤꯕ ꯑꯇꯤꯌꯥꯒꯤ ꯅꯥꯃꯩ ꯊꯧꯔꯤꯗꯨ ꯂꯥꯝꯂꯒ ꯀꯟꯅ ꯆꯤꯡꯗꯨꯅ ꯈꯥꯝꯂꯛꯏ ꯑꯇꯤꯌꯥꯁꯨ ꯃꯅꯤꯡꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯍꯧꯅ ꯃꯦ ꯍꯥꯏꯅ ꯈꯣꯡꯂꯒ ꯂꯦꯞꯂꯔꯦ ꯅꯣꯡꯗꯝꯕꯒꯤ ꯏꯈꯪ ꯈꯪꯍꯧꯗꯕ ꯃꯇꯧ ꯑꯗꯨꯗ ꯄꯔꯤꯡ ꯍꯦꯟꯕ ꯃꯁꯥꯗꯣ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯃꯁꯥꯗꯣ ꯍꯥꯏꯊꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯇꯞ ꯅꯞꯁꯤꯜꯂꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯂꯥꯝꯗꯨꯅ ꯉꯥꯛꯏ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯈꯨꯃꯟ ꯄꯤꯕ ꯂꯝ ꯉꯥꯛꯂꯤꯕꯁꯤꯡꯗꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯈꯤꯕ ꯅꯣꯡꯗꯝꯕ ꯃꯖꯥꯏꯕꯨꯡꯉꯣꯗ ꯊꯝꯂꯝꯕ ꯃꯤꯠꯐꯝ ꯑꯗꯨ ꯑꯀꯣꯏꯕ ꯑꯗꯨꯗ ꯊꯝꯂꯛꯏ ꯃꯆꯤꯟꯗꯒꯤ ꯊꯣꯛꯈꯤ ꯋꯥꯍꯩ ꯑꯃ ꯑꯣ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯊꯤꯡꯒꯠꯈ꯭ꯔꯤꯕꯗꯨ ꯍꯣꯟꯗꯣꯔꯛꯏ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟ ꯂꯦꯞꯂꯤꯕ ꯄꯤꯕꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗ ꯃꯤꯒꯤ ꯀꯣꯂꯨꯞꯇ ꯑꯌꯥꯕ ꯌꯥꯎꯗ ꯆꯪꯕ ꯌꯥꯗꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯒꯨꯝ ꯇꯧꯕꯤꯔꯤꯕ ꯈꯨꯃꯟ ꯂꯥꯛꯄ ꯀꯧꯊꯣꯔꯛꯎ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯆꯨꯝꯗ꯭ꯔꯤꯡ ꯄꯤꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯄꯤꯕꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗꯤ ꯃꯤ ꯀꯟꯅꯁꯨ ꯎꯅꯗꯦ ꯈꯨꯃꯟ ꯂꯥꯛꯄꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯔꯨꯕ ꯋꯥꯔꯤ ꯂꯩ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯏꯅꯨꯡ ꯉꯥꯟꯕꯗ ꯉꯥꯏꯖꯔꯝꯒꯦ ꯁꯪꯒꯩꯗ ꯂꯦꯡꯕꯤꯔꯛꯎ ꯑꯩ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯨꯆꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯌꯨ ꯑꯩ ꯃꯥꯕꯨ ꯎꯅꯒꯦ ꯃꯌꯥꯝꯗꯨ ꯍꯦꯛ ꯍꯪꯒꯠꯅ ꯈꯨꯝꯕꯁꯨ ꯉꯝꯗ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩ ꯇꯁꯦꯡꯕꯒꯤꯗꯤ ꯈꯨꯃꯟ ꯂꯥꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯩꯇꯦ ꯍꯥꯏꯗꯅ ꯍꯥꯏꯗꯣꯛꯄꯁꯨ ꯍꯦꯛ ꯃꯌꯥꯕ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯑꯗꯥꯏꯋꯥꯏꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯔꯕꯁꯨ ꯇꯨꯡꯗ ꯂꯨꯝꯗꯨꯅ ꯂꯣꯟꯅ ꯂꯥꯛꯂꯝꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩ ꯑꯃꯔꯣꯝꯗ ꯅꯣꯡꯗꯝꯕ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗ ꯃꯅꯥꯏ ꯑꯃꯠꯇꯁꯨ ꯄꯨꯗ ꯌꯦꯛꯅꯕꯒꯤ ꯀꯣꯂꯨꯞꯇ ꯂꯦꯞꯂꯔꯕꯗ ꯃꯥ ꯃꯁꯥꯗꯨ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯕꯅꯤ ꯃꯥ ꯃꯁꯥꯒꯤ ꯈꯟꯗꯨꯅ ꯄꯥꯈꯠꯄ ꯅꯠꯇꯦ ꯃꯥꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯈꯜꯂꯒ ꯃꯥ ꯋꯥꯖꯕꯅꯤ ꯃꯥꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯃꯥꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯁꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯁꯥꯗꯨ ꯄꯥꯈꯠꯆꯕꯅꯤ ꯅꯣꯡꯗꯝꯕ ꯃꯁꯥꯗꯨ ꯐꯥꯊꯔꯒ ꯇꯞꯅ ꯄꯔꯤꯡ ꯍꯦꯟꯕꯗ ꯍꯥꯏꯖꯔꯛꯏ ꯃꯖꯥꯏꯕꯨꯡꯉꯣ ꯄꯦꯟꯗꯕꯗꯨ ꯈꯖꯤꯛ ꯐꯥꯊꯕꯤꯌꯨ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯒ ꯂꯥꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ ꯅꯨꯄꯥꯗꯨ ꯍꯣꯏ ꯃꯥꯏ ꯈꯨꯝꯂꯛꯇꯕꯗꯨꯗ ꯅꯣꯡꯗꯝꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯒꯦ ꯈꯟ ꯃꯌꯥꯗꯨ ꯍꯦꯛ ꯀꯥꯕꯒꯅꯤ ꯃꯈꯣꯏꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯇꯥꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯨꯃꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯝ ꯍꯦꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯆꯪꯂꯛꯂꯤꯕꯁꯦ ꯃꯌꯥꯝꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯈꯨꯃꯟ ꯂꯥꯛꯄꯗꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏ 3-4ꯒ ꯄꯨꯟꯅ ꯁꯒꯣꯜꯗ ꯐꯝꯂꯒ ꯃꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯃꯟ ꯂꯥꯛꯄ ꯎꯔꯕꯗ ꯅꯣꯡꯗꯝꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯔꯒ ꯍꯥꯏꯖꯔꯤ ꯃꯥꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯀꯔꯤꯁꯨ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯁꯣꯟꯖꯩ ꯄꯔꯤꯡ ꯍꯦꯟꯕ ꯄꯤꯕꯥꯔꯦꯜꯗ ꯂꯨꯅ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯌꯦꯛꯅꯕꯒꯤ ꯄꯟꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯛ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯄ ꯄꯥꯈꯠꯄꯅ ꯄꯨꯟꯁꯤꯟ ꯃꯥꯏꯀꯩ ꯑꯅꯤ ꯑꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯇꯧꯔꯒ ꯂꯩ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯗꯒꯤ ꯍꯣꯡꯗ꯭ꯔꯤ ꯈꯨꯃꯟ ꯂꯥꯛꯄ ꯁꯒꯣꯜꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯍꯜꯂꯤ ꯎꯔꯔꯦ ꯄꯤꯕꯥꯔꯦꯜ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯇ ꯀꯥꯔꯤꯕ ꯏꯗꯨ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩꯖꯥꯎ ꯑꯃꯒꯨꯝ ꯃꯥꯕꯨ ꯆꯥꯒꯗꯧꯕꯒꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯨꯃꯟ ꯂꯥꯛꯄ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯏ ꯀꯥꯔꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯖꯥꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯑꯃ ꯃꯊꯦꯡꯗ
ꯂꯝ ꯆꯠꯊꯣꯛꯄ ꯇꯧꯍꯩꯗꯦ ꯀꯪꯂꯥꯗ ꯍꯟꯕꯤꯌꯨ ꯂꯨꯍꯣꯡꯕ ꯍꯥꯏꯅ ꯄꯜꯂꯛꯂꯕꯗ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯁꯥꯗ ꯍꯧꯔꯤꯕ ꯏꯗꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯅꯨꯡꯅꯥꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯑꯩꯅ ꯊꯨꯅ ꯂꯨꯍꯣꯡꯈꯤꯕ ꯑꯩꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯄꯤꯕꯥꯔꯦꯜ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯥꯎꯕꯅ ꯃꯁꯥꯗꯨ ꯆꯥꯛꯂꯛꯂꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯃꯟ ꯂꯥꯛꯄꯕꯨ ꯁꯤꯡꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯡꯂꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯏꯖꯠ ꯌꯦꯡꯂꯒ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ಮಿನꯝꯂꯒ ꯁꯥꯟꯅꯗꯨꯅ ꯑꯩꯕꯨ ꯄꯪꯊꯍꯟꯗꯨꯅ ꯋꯥꯈꯜꯕꯨ ꯏꯔꯥꯛꯅꯍꯟꯈꯤꯕ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤ ꯐꯥꯗꯣꯛ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡꯒꯤ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯈꯟꯕ꯭ꯔꯥ ꯍꯥꯠꯀꯅꯤ ꯎꯍꯟꯒꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯎꯠꯀꯅꯤ ꯃꯄꯥꯃꯛꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯍꯥꯛꯇꯣ ꯑꯩꯅꯗꯤ ꯄꯔꯤꯡ ꯍꯦꯟꯕꯅꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯂꯥꯞꯊꯣꯛꯅꯤꯡꯗ ꯀꯥꯎꯊꯣꯛꯄ ꯄꯥꯝꯗ ꯃꯤꯀꯨꯞ ꯂꯀꯥ ꯑꯃꯗ ꯃꯤꯔꯥꯏꯗ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯡꯂꯕ ꯌꯣꯝꯒꯨꯝ ꯌꯣꯛꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯕꯗꯣ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗ ꯎꯠꯀꯅꯤ ꯑꯩꯅ ꯁꯥ ꯑꯣꯜꯂꯛꯄ ꯃꯤꯀꯨꯞꯇꯣ ꯅꯈꯣꯏ ꯅꯨꯃꯤꯠꯇꯨ ꯄꯦꯟꯅ ꯌꯦꯡꯉꯨ ꯈꯨꯃꯟ ꯂꯥꯛꯄ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯅꯕ ꯄꯥꯎꯈꯨꯝ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯔꯤꯕ ꯑꯃꯈꯛꯇꯨ ꯉꯥꯏꯍꯥꯛ ꯃꯆꯥꯏꯕꯨꯡꯉꯣꯗ ꯃꯤꯆꯥꯟꯅꯅ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯨ ꯊꯩꯔꯒ ꯌꯦꯡꯂꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯐꯨꯝꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯍꯥꯟꯅꯅ ꯄꯤꯈ꯭ꯔꯕꯗꯨꯅꯤ ꯄꯨꯛꯅꯤꯡ ꯑꯗꯨꯅ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯃꯛ ꯈꯣꯡꯗ ꯂꯦꯞꯄ ꯉꯝꯕ ꯑꯣꯏꯖꯧ ꯈꯨꯃꯟ ꯂꯥꯛꯄ ꯄꯔꯤꯡ ꯍꯦꯟꯕꯗ ꯂꯨꯔꯛꯅꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯤꯕꯥꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯏꯊꯧ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯄꯤꯔꯝꯂꯒ ꯃꯆꯥꯏꯕꯨꯡꯉꯣꯗ ꯃꯀꯣꯛ ꯅꯣꯜꯂꯨꯛꯂꯝꯂꯒ ꯈꯨꯃꯟ ꯀꯣꯂꯨꯞ ꯂꯥꯟꯁꯤꯟꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜꯗꯣ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯈꯨꯠꯂꯥꯏꯗꯨ ꯍꯥꯏꯊꯈ꯭ꯔꯦ ꯈꯨꯃꯟ ꯂꯥꯛꯄꯅ ꯊꯥꯡꯊꯧ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯝꯂꯕꯗꯗꯤ ꯄꯔꯤꯡ ꯍꯦꯟꯕ ꯃꯁꯥꯗꯣ ꯃꯨꯔꯇꯤꯒꯨꯝ ꯂꯦꯡꯈꯤꯗ꯭ꯔꯦ ꯈꯨꯃꯟ ꯂꯥꯛꯄꯕꯨ ꯇꯥꯟꯅꯔꯒ ꯌꯦꯡꯍꯧꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯌꯣꯝꯗꯨꯅ ꯌꯥꯎꯔꯤꯕ ꯃꯔꯧ ꯂꯩꯔꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥꯅ ꯄꯤꯒꯅꯤ ꯃꯆꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯌꯥꯏꯕꯗꯣ ꯃꯊꯥ ꯁꯥꯅ ꯃꯆꯥꯗ ꯑꯗꯨꯝꯅ ꯂꯩꯊꯣꯛꯇꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯕꯨ ꯇꯥꯒꯗꯧꯕ ꯃꯆꯥꯗꯨꯒꯤ ꯃꯅꯥꯗ ꯍꯥꯞꯄꯤꯗ꯭ꯔꯕꯗ ꯅꯣꯡꯗꯝꯕꯗ ꯑꯣꯟꯁꯤꯟ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯤ ꯅꯣꯡꯗꯝꯕꯁꯨ ꯃꯊꯥ ꯁꯥꯅ ꯋꯥꯗꯨ ꯊꯩ ꯊꯩꯗꯅ ꯈꯨꯝꯃꯤ ꯑꯁꯦꯡꯕ ꯋꯥꯗꯨꯗꯤ ꯂꯣꯠꯂꯗꯨꯅ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯊꯥ ꯁꯥꯔꯕ ꯅꯣꯡꯗꯝꯕꯁꯨ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯆꯥꯎꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯡꯗꯝꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯆꯪꯂꯩ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯑꯌꯨꯛꯇ ꯄꯥꯎꯃꯤ ꯊꯥꯗꯨꯅ ꯀꯧꯈꯤ ꯅꯨꯡꯊꯤꯜꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯃꯇꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯅꯣꯡꯗꯝꯕ ꯃꯊꯥ ꯁꯥꯔꯝꯕꯗꯨ ꯈꯖꯤꯛ ꯋꯥꯈꯜꯗꯨ ꯌꯥꯡꯂꯛꯏ ꯅꯣꯡꯗꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯀꯥꯏꯗꯅꯣ ꯑꯝꯇ ꯄꯨꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡ ꯏꯕꯨꯡꯉꯣꯁꯥ ꯊꯧꯖꯪꯕ ꯄꯤꯁꯨꯝꯒꯗꯨ ꯁꯨꯞꯆꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯤꯗꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯦ ꯋꯥꯈꯜ ꯑꯔꯣꯏꯕꯤꯗ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯅ ꯂꯩꯔꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯒ ꯍꯥꯏꯕ꯭ꯔꯣ ꯀꯩꯗꯧꯔꯦ ꯍꯥꯏꯔꯤꯅꯣ ꯅꯣꯡꯗꯝꯕ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯈꯪꯗꯦ ꯑꯣꯟꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯔꯤꯕꯨ ꯀꯌꯥꯔꯥꯕꯁꯨ ꯏꯉꯉꯛꯅ ꯅꯣꯡꯗꯝꯕꯗ ꯌꯦꯡꯂꯛꯏ ꯅꯣꯡꯗꯝꯕ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯃꯈꯥ ꯇꯥꯏ ꯁꯨꯝ ꯋꯥꯔꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯇꯣꯝꯇ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯁꯤꯅꯤ ꯑꯝꯇ ꯍꯪꯗꯣꯔꯛ ꯌꯥꯔꯒꯗꯤ ꯃꯔꯝ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯅꯤꯁꯨ ꯁꯨꯡꯂꯥꯛꯀ ꯂꯥꯛꯇꯦ ꯍꯟꯗꯛꯇꯤ ꯊꯧꯖꯪꯕ ꯀꯌꯥꯔꯥꯕꯗ ꯐꯩꯖꯩꯅ ꯌꯦꯡꯗꯨꯅ ꯈꯪꯗꯦ ꯃꯤꯁꯤꯡꯁꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯅꯣꯡꯗꯝꯕ ꯀꯌꯥꯔꯥꯕ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯏ ꯊꯣꯡꯗꯨ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯄꯔꯤꯡ ꯍꯦꯟꯕ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯃꯄꯥꯗ ꯈꯨꯝꯖꯤꯜꯂꯗꯨꯅ
ꯍꯤꯞꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯌꯥꯔꯥꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯌꯣꯛꯅꯅ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯒ ꯄꯥꯔꯤꯡ ꯍꯦꯟꯕꯕꯨ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯤ ꯂꯥꯛꯈꯤꯕꯒꯤ ꯁꯥꯍꯨꯝꯗꯨ ꯈꯪꯕꯅ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯃꯤꯠꯇ ꯌꯦꯡꯂꯛꯇ ꯍꯥꯏꯔꯛꯏ, ꯅꯣꯡꯗꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ꯫ ꯑꯩ ꯑꯉꯥꯎꯕ ꯅꯠꯇꯦ ꯅꯣꯡꯗꯝꯕ, ꯁꯨꯔ ꯅꯩꯒꯅꯨ, ꯀꯣꯏꯁꯟ ꯁꯦꯟꯅꯒꯅꯨ꯫ ꯅꯪꯕꯨ ꯁꯦꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ, ꯎꯗꯕ ꯀꯨꯏꯔꯦ, ꯅꯁꯛꯇꯨ ꯎꯅꯔꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯃꯤꯠ ꯈꯨꯝꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯌꯥꯔꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯄꯥꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯁꯥꯗꯨ ꯌꯥꯎꯋꯜꯂꯤ꯫ ꯀꯌꯥꯔꯥꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯍꯧꯒꯠꯂꯨ, ꯏꯔꯣꯏ ꯊꯔꯣꯏꯕꯤꯒꯨꯝ ꯁꯨꯔ ꯅꯩꯔꯒ ꯍꯤꯞꯀꯅꯨ, ꯍꯧꯒꯠꯂꯨ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯀꯌꯥꯔꯥꯕꯁꯨ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯨꯗꯦ꯫ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯃꯌꯥ ꯑꯔꯪꯕꯗꯨ ꯇꯞꯅ ꯂꯧꯔꯒ ꯄꯥꯏꯔꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯎ ꯀꯌꯥ꯫ ꯀꯌꯥꯔꯥꯕ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯊꯥꯡꯗꯨ ꯃꯈꯨꯠꯇ ꯍꯦꯟꯖꯤꯟꯈꯤꯒꯦ ꯇꯧꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯔ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯃꯪꯉꯤ ꯍꯥꯏꯔꯤꯕꯁꯦ? ꯍꯤꯞꯂꯝꯕ ꯅꯨꯄꯥꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯆꯟꯅꯔꯒ ꯀꯌꯥꯔꯥꯕꯗ ꯌꯦꯡꯗꯨꯅ, ꯑꯩ ꯃꯊꯥ ꯑꯔꯣꯏꯕꯤꯗ ꯁꯥꯔꯦ꯫ ꯀꯌꯥꯔꯥꯕ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯇꯞꯊꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ? ꯀꯩꯅꯣ ꯂꯨꯍꯣꯡꯕ ꯇꯣꯛꯂꯒꯦ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯈꯨꯝꯂꯛꯇꯦ ꯄꯥꯔꯤꯡ ꯍꯦꯟꯕꯗꯨ꯫ ꯀꯌꯥꯔꯥꯕ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯂꯣꯠꯄ ꯃꯤꯒꯤꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯋꯥꯖꯕ ꯅꯠꯇ ꯀꯔꯤꯝꯇ ꯑꯍꯦꯟꯕ ꯂꯩꯔꯣꯏ꯫ ꯂꯣꯠꯂꯤꯗꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ? ꯋꯥ ꯌꯥꯝꯅ ꯂꯣꯠꯇꯕ ꯑꯃꯗ ꯋꯥ ꯂꯣꯠꯂꯦ ꯍꯥꯏꯗꯅ ꯆꯩꯅꯔꯤꯔꯥ ꯅꯕꯥꯅꯤꯒꯤꯗꯣ? ꯑꯅꯤꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯇꯨꯡꯗꯒꯤ ꯊꯧꯖꯪꯕꯅ ꯆꯪꯂꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯊꯧꯖꯪꯕ, ꯍꯩ, ꯑꯗꯥꯏꯋꯥꯏꯗ ꯏꯔꯣꯏ ꯃꯥꯟꯈꯩ ꯐꯝꯗꯨꯅ ꯂꯩꯔꯅꯨ, ꯂꯥꯛꯎ ꯊꯕꯛ ꯆꯠꯂꯨꯁꯤ, ꯂꯣꯏꯁꯤꯜꯂꯨ꯫ ꯀꯌꯥꯔꯥꯕ ꯊꯧꯖꯪꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗ? ꯃꯣꯏꯔꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯨꯁꯤ꯫ ꯀꯩꯗꯧꯕ? ꯊꯧꯖꯪꯕ ꯄꯥꯔꯤꯡ ꯍꯦꯟꯕꯗ ꯌꯦꯡꯂꯒ, ꯄꯣꯄꯥꯡ ꯄꯤꯔꯨꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯀꯅꯥꯗ? ꯑꯣ, ꯑꯩꯈꯣꯏꯒꯤ ꯃꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤ ꯍꯣꯏꯗ꯫ ꯀꯌꯥꯔꯥꯕ ꯉꯛꯅ, ꯀꯩꯒꯤ? ꯊꯧꯖꯪꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯊꯥꯏꯅ ꯀꯕꯛ ꯁꯕꯛ ꯇꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯔꯨꯞ ꯑꯃ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ, ꯉꯝꯖꯕ ꯀꯔꯤꯅꯣ ꯄꯤꯔꯨꯒꯗꯧꯔꯤꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯀꯌꯥꯔꯥꯕ ꯑꯃꯗꯤ ꯄꯥꯔꯤꯡ ꯍꯦꯟꯕ ꯊꯧꯖꯪꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯊꯧꯖꯪꯕ ꯑꯅꯤꯗꯨꯗ ꯊꯋꯥ ꯏꯁꯥ ꯁꯥꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ, ꯂꯥꯎꯁꯤ ꯂꯥꯎꯁꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯈꯩꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯗꯧꯕꯅꯤ, ꯂꯥꯛꯎ꯫ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤꯕ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯊꯧꯖꯪꯕ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠ, ꯄ꯭ꯔꯞ ꯍꯧꯒꯠꯂꯨ ꯍꯦ, ꯍꯩꯅꯗꯦꯍꯦ ꯂꯥꯏꯃ꯫ ꯁꯖꯤꯕꯨ ꯊꯥꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗ ꯉꯪꯂꯔꯕ ꯈꯣꯏꯃꯨ, ꯀꯥꯂꯦꯟ ꯊꯥꯗ ꯂꯩꯀꯥꯏ ꯂꯥꯟꯕ ꯈ꯭ꯋꯥꯡꯖꯦꯡꯕ, ꯏꯉꯥ ꯏꯉꯦꯟ ꯏꯌꯥꯏꯗ ꯁꯥꯠꯄꯤ ꯊꯔꯣ, ꯊꯝꯕꯥꯜꯗ ꯑꯣꯏꯅꯖꯕ ꯈ꯭ꯋꯥꯡꯖꯦꯡꯕ, ꯊꯋꯥꯟ ꯂꯥꯡꯕꯟ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯃꯁꯥ ꯍꯨꯝꯂꯤꯕ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩ ꯂꯩꯀꯥ ꯐꯟꯅ ꯁꯥꯠꯄꯤ, ꯁꯅꯥꯔꯩ ꯂꯩꯔꯥꯡꯗ ꯉꯪꯂꯔꯕ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨ, ꯄꯣꯏꯅꯨ ꯋꯥꯛꯆꯤꯡ ꯎꯂꯦꯟ ꯃꯔꯛꯇ ꯂꯩꯍꯤ ꯊꯤꯕ, ꯐꯥꯏꯔꯦꯟ ꯂꯝꯇꯥ ꯊꯥꯗ ꯂꯩꯀꯥꯏ ꯀꯣꯏꯕ, ꯂꯩꯀꯥꯏ ꯂꯥꯟꯕ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ꯫ ꯃꯁꯥꯅ ꯏꯈꯪ ꯈꯪꯖꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜꯗꯨꯃꯗꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯨꯗꯦ ꯊꯧꯖꯪꯕ꯫ ꯀꯨꯝꯖꯥ ꯀꯌꯥ ꯀꯨꯃꯣꯟ ꯀꯌꯥ ꯀꯣꯏꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯥꯡ ꯀꯌꯥꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯨꯔꯕꯁꯨ ꯃꯥ ꯃꯁꯥꯗ ꯑꯗꯨꯒꯨꯝ ꯅꯣꯡꯃꯇ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯐꯥꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯃꯥꯕꯨ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥ ꯃꯁꯥꯗꯨ ꯏꯔꯩ ꯂꯩꯇꯥꯖꯗꯦ꯫ ꯅꯤꯡꯊꯤꯅ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯑꯃꯁꯨ ꯉꯥꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯆꯦꯡꯂꯩꯒꯤ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕꯗꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯂꯣꯝꯗꯇ ꯆꯤꯡꯁꯤꯟꯕꯒꯨꯝ ꯐꯥꯎꯔꯔꯤ꯫ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯒꯤ ꯍꯜꯂꯒ ꯆꯦꯡꯂꯩꯒꯤ ꯆꯐꯨ ꯃꯌꯥꯝ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯗ ꯇꯣꯟꯕꯕꯨ ꯀꯧꯁꯤꯟ ꯃꯥꯅ ꯊꯨꯒꯥꯏꯔꯨꯕ ꯆꯐꯨꯁꯤꯡ ꯑꯗꯨꯒ
ꯆꯞ ꯃꯥꯟꯅꯕ ꯆꯐꯨꯁꯤꯡ ꯈꯟꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡꯗꯨ ꯊꯤꯟꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯐꯪꯂꯒꯗꯤ ꯃꯖꯥꯏꯕꯤ ꯑꯃ ꯑꯇꯣꯝꯕꯤ ꯃꯥꯕꯨꯁꯨ ꯀꯔꯦꯝꯅꯗꯨꯅ ꯂꯛꯅꯔꯝꯒꯦ ꯈꯟ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯅꯔꯛꯈꯤꯗꯦ꯫ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯄꯒ ꯃꯈꯣꯡꯗꯨ ꯅꯨꯡꯖꯥꯎ ꯑꯔꯨꯝꯕ ꯑꯃꯅ ꯌꯥꯟꯕꯒꯨꯝ ꯐꯥꯎꯔꯛꯈꯤꯕꯅꯤ ꯊꯧꯖꯪꯕꯗꯨ꯫ ꯀꯌꯥꯔꯥꯕꯅ ꯊꯩꯗꯣꯛꯇꯨꯅ ꯆꯪꯈ꯭ꯔꯕꯗ ꯊꯧꯖꯪꯕꯁꯨ ꯃꯇꯨꯡ ꯏꯟꯅꯒꯦ ꯈꯟ ꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ ꯅꯣꯡꯗꯝꯕꯒ ꯂꯣꯏꯅꯅ꯫ ꯊꯧꯖꯪꯕ! ꯑꯅꯤꯗꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯄꯥꯔꯤ ꯌꯥꯏꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯖꯪꯕ ꯃꯃꯥꯏ ꯂꯩꯔꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯁꯣꯜꯂꯝꯂꯤꯕꯅꯤꯅꯦ, ꯀꯌꯥꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ? ꯌꯥꯎꯔꯛꯏ, ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯔꯤ ꯌꯥꯏꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯅꯈꯣꯏꯕꯨ ꯊꯕꯛ ꯆꯠꯊꯣꯛꯀꯗꯧꯕꯒ ꯂꯩꯕ꯭ꯔꯥꯅꯦ? ꯂꯩꯇꯦꯗ ꯉꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯄꯥꯈꯣꯟ ꯑꯃ ꯊꯥꯕ ꯇꯥꯔꯦꯗꯅ꯫ ꯊꯧꯖꯪꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤ꯫ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯆꯠꯆꯔꯨꯒꯦ꯫ ꯄꯥꯔꯤ ꯌꯥꯏꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯑꯩꯅ ꯆꯐꯨ ꯇꯤꯡꯕ ꯈꯔ ꯊꯤꯜꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯌꯥꯒ ꯅꯈꯣꯏ ꯆꯠꯂꯨꯒꯦꯔꯥ? ꯑꯇꯩ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯇꯥꯎꯒꯤ ꯃꯑꯣꯡꯁꯤ ꯅꯈꯣꯏꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯛꯎꯆꯣ꯫ ꯆꯐꯨꯗꯨꯗꯤ ꯄꯤꯕꯥꯁꯤꯡꯗ ꯄꯨꯍꯟꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅ ꯂꯨꯝꯅ ꯈꯟꯅꯕ ꯅꯈꯣꯏ ꯑꯅꯤꯅ ꯂꯝꯖꯤꯡꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯇꯥꯎꯗꯤ ꯆꯪꯍꯟꯒꯅꯨ, ꯇꯧꯍꯩꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯒ ꯄꯤꯕꯥ ꯈꯔꯒ ꯆꯪꯗꯨꯅ ꯄꯤꯔꯝꯃꯨ, ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ ꯊꯧꯖꯪꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜꯗꯨ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗ ꯑꯣꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯍꯣꯏ ꯅꯤꯡꯊꯧ, ꯌꯥꯅꯤꯗ, ꯁꯣꯏꯗꯅ ꯆꯠꯆꯔꯨꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯄꯤꯕꯥꯁꯤꯡꯗ ꯄꯥꯎꯁꯤ ꯌꯧꯍꯜꯂꯨꯈꯤꯒꯦ꯫ ꯊꯧꯖꯪꯕ ꯃꯀꯣꯛꯇꯨ ꯅꯣꯝꯂꯝꯂꯒ ꯄꯥꯔꯤꯡ ꯍꯦꯟꯕꯒꯤ ꯀꯥꯔꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯋꯥꯗꯨ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯗꯨꯅ ꯑꯅꯤꯗꯨꯗ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯄ꯭ꯔꯞ ꯐꯥꯎꯒꯠꯂꯨꯍꯦ, ꯍꯩꯅꯗꯦꯍꯦ ꯂꯥꯏꯃ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯑꯗꯨꯕꯨ ꯑꯩ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ? ꯑꯗꯨ ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦ ꯊꯧꯖꯪꯕ꯫ ꯀꯌꯥꯔꯥꯕꯁꯨ ꯊꯧꯖꯪꯕꯒꯤ ꯋꯥꯗꯨ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯐꯖꯔꯣꯏꯗ, ꯄꯣꯄꯥꯡ ꯄꯤꯕ ꯆꯠꯄꯗꯕꯨ ꯕꯣꯔ ꯃꯁꯥ ꯌꯥꯎꯔꯒ ꯆꯠꯂꯦꯗꯤ꯫ ꯃꯤꯅ ꯕꯣꯔ ꯃꯁꯥꯅ ꯅꯝꯗꯅ ꯄꯤꯍꯟꯕ ꯂꯥꯛꯄ ꯃꯥꯜꯂꯅꯤꯅꯦ꯫ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦꯗ ꯃꯗꯨ꯫ ꯊꯧꯖꯪꯕ ꯃꯀꯣꯛꯇꯨ ꯅꯥꯀꯦꯠ ꯇꯞꯂꯞ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯣꯏꯕꯥꯅꯤꯁꯦ, ꯑꯩꯅ ꯃꯥ ꯄꯨꯁꯤꯟꯁꯦ ꯍꯥꯏꯈ꯭ꯔꯕꯔꯃꯤ꯫ ꯄꯥꯔꯤꯡ ꯍꯦꯟꯕꯗꯨ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯃꯁꯤꯒꯤ ꯃꯤ ꯂꯩꯁꯥ ꯊꯤꯕ ꯃꯥꯟꯕꯁꯤꯗꯤ ꯀꯣꯂꯨꯞ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯏꯅ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯏꯕꯥꯅꯤꯗ ꯆꯪꯉꯨꯁꯤ꯫ ꯀꯌꯥꯔꯥꯕ ꯃꯊꯥ ꯏꯁꯥ ꯁꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯀꯩꯝꯇ ꯄꯨꯔꯛꯈꯤꯗꯕꯗꯥꯏꯅꯦ, ꯀꯗꯥꯏꯗꯒꯤ ꯄꯣꯄꯥꯡꯅꯣ ꯍꯧꯖꯤꯛ ꯄꯤꯔꯨꯁꯤ ꯍꯥꯏꯔꯤꯁꯤꯅ? ꯊꯧꯖꯪꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯉꯔꯥꯡꯅ ꯁꯦꯝ ꯁꯥꯗꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯀꯪꯂꯥ ꯆꯠꯂꯨꯁꯦ ꯍꯥꯏꯗꯅ ꯅꯪ ꯍꯧꯕ ꯂꯥꯛꯂꯤꯕꯗꯣ꯫ ꯄꯥꯔꯤꯡ ꯍꯦꯟꯕꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ꯫ ꯃꯔꯝ ꯂꯩꯇꯅ ꯄꯪꯂꯥꯛꯇ ꯂꯥꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯆꯤꯜꯂꯤꯕ ꯃꯤꯁꯛꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯆꯤꯜꯂꯤꯕ ꯊꯕꯛꯅꯤ꯫ ꯇꯧꯗ ꯌꯥꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯄ꯭ꯔꯞ ꯐꯥꯎꯒꯠꯂꯨ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯛꯄꯗ ꯀꯌꯥꯔꯥꯕꯗ ꯃꯉꯛꯅ ꯏꯜꯂꯒ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯀꯌꯥꯔꯥꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯒꯨꯝꯂꯗꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯃꯟꯗꯅ ꯏꯁꯥꯗ ꯅꯠꯇ ꯋꯥꯈꯜꯁꯤ ꯐꯛ ꯐꯛ ꯆꯦꯜꯂꯤ꯫ ꯑꯁꯥꯋꯥꯏ ꯐꯥꯎꯗꯪ ꯊꯣꯛꯂꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯌꯥꯡꯊꯣꯛꯂꯨꯁꯤ꯫ ꯍꯧꯒꯠꯂꯨ ꯌꯥꯏꯊꯦꯝ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯁꯨꯛ ꯁꯨꯛꯂꯗꯨꯅ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯌꯥꯔꯥꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯣꯏꯔꯥꯡꯂꯣꯝꯗ ꯊꯧꯖꯪꯕ, ꯅꯪ ꯍꯥꯏꯖꯤꯜꯂꯨꯔꯣ, ꯑꯩꯈꯣꯏ ꯌꯧꯐꯠꯇ꯭ꯔꯤꯉꯩꯗ ꯂꯩꯔꯝꯒꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯌꯥꯏ, ꯅꯣꯏꯕꯥꯅꯤ ꯂꯩꯔꯝꯃꯒꯦ ꯍꯥꯏꯔꯒꯁꯨ꯫ ꯍꯧꯒꯠꯂꯨ ꯌꯥꯏꯊꯦꯝ, ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯝꯃꯒꯦ, ꯀꯨꯏꯅ ꯉꯥꯏꯍꯜꯂꯅꯨ꯫ ꯊꯧꯖꯪꯕꯁꯨ ꯅꯣꯛꯂꯗꯨꯅ ꯀꯦꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨꯀꯣ,